ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯆꯪꯂꯛꯈꯤ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯔꯣꯝ ꯃꯅꯤꯄꯨꯔꯗ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯆꯪꯂꯛꯇꯨꯅ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯥꯏꯔ ꯀꯣꯔꯅ ꯑꯦꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄꯗ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯐꯝ ꯊꯣꯛꯄꯅ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯑꯣꯐꯤꯁꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯥꯔꯃꯤꯅ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯑꯦꯝ ꯑꯣꯐꯤꯁꯅ ꯗꯤꯖꯤꯄꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯤꯛ ꯑꯣꯏꯕ ꯂꯦꯇꯔ ꯑꯗꯨꯅ ꯎꯠꯂꯤ꯫ ꯏꯟꯗꯤꯌꯥꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 1397 ꯉꯝꯈꯩ ꯄꯨꯜꯂꯤꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁꯔꯨꯛꯅ ꯀꯤꯂꯣꯃꯤꯇꯔ 510, ꯅꯥꯒꯥꯂꯦꯟꯗ ꯀꯤꯂꯣꯃꯤꯇꯔ 215, ꯃꯅꯤꯄꯨꯔ 347 ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯅ ꯀꯤꯂꯣꯃꯤꯇꯔ 510 ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯃꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯟꯙ꯭ꯌꯥ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯦꯟड ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ-ꯏꯁꯇꯔꯟ ꯔꯤꯖꯟ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯁꯟꯙ꯭ꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯅꯣꯔꯊ-ꯏꯁꯇꯔꯟ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯅ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ15 ꯈꯨꯡꯒꯪ 15,000 ꯔꯣꯝ ꯂꯩꯔꯤꯕ ꯑꯁꯤ ꯃꯊꯪꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯦꯠꯋꯥꯔꯛ ꯀꯅꯦꯛꯁꯟ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨꯝꯕꯤ ꯃꯈꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯔꯦꯜꯋꯦꯗ ꯊꯥꯗꯕ ꯁꯦꯟꯐꯝ ꯍꯥꯟꯅꯗꯒꯤ 11% ꯍꯦꯟꯒꯠꯂꯒꯅꯤ꯫ ꯍꯥꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯣꯝꯗ ꯑꯦꯌꯔꯄꯣꯔꯠ 9 ꯈꯛ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯦꯌꯔꯄꯣꯔꯠ 18 ꯂꯩꯔꯦ꯫ ꯁꯤꯛꯀꯤꯝꯗ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯔꯨꯅꯥꯆꯜ प्रदेशꯗ एयरपोर्ट 3 ꯂꯩꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯍꯥꯟꯅ ꯆꯌꯣꯜ ꯑꯃꯗ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ 900 ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ 1,900 ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯁꯊ꯭ꯔꯥꯂꯛꯁꯃꯤ ꯃꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯟꯙ꯭ꯌꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯂꯧꯇꯨꯅꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯀꯣꯀꯣꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯇ꯭ꯔꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯉꯛꯄ ꯄꯣꯛꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 60,000 ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯧꯇꯨꯅꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯇ꯭ꯔꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯖꯤꯑꯣꯐ꯭ꯔꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯅ ꯈꯪꯅꯈꯤ꯫ ꯃꯁꯤꯗ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯃꯝꯅꯕ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 400 ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯆꯨꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯉꯛꯄ ꯄꯣꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯩꯔꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯨ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯝꯂꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯣ ꯀꯥꯏꯅ ꯆꯪꯂꯛꯄ ꯉꯝꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨꯒ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤ 2019 ꯃꯦ 3ꯗꯒꯤ
Asigumba Kuki terroristing asina Manipurda Narolda Changlakuna Mitei Miamda Landaduna genocide Chatarakpada Central Force na Yengduna Lady Security Advisor Kuldeep Singna Ningthina train Tauraba Kuki terrorist Singna Miyoi Kuntra na Saba Kangluk Khaidokuna Lady Habasi Khanglaba Pawada Central Force Lising Humpu Ladiba Asi Amadi State Force Lising Kuntra Manga Hena Ladiba Asida Ngasi Pawa Tumina Yengduna Ladibasi Central Langakna Manipur Tugainaba Honabani Haina Lodaba Ngamloi Mamang Takta Kokomi gi Maikaidagi Jiribam District Kuki terrorist sing Changsilaktuna Landara Kadore Haina Khanghalaba Pawada Security Advisor Amadi DGP na Lokotpam Thokpa Thabak Lokot Khidabana Ngasi Pawada Kuki terrorist singna Jiribamda Landaraktuna Hatpa Tupagi Thaba Asi Chatharakpani Myanmar Romdagi Narolda Kuki Militant Chamapan Rom Changsilakpada Central Force Amadi State Force na Matam Chana Pharaga Matik Chaba Action Lokot Kre Haina Kudam Changdam Kayaga Loinana Miamda Khangalabadi Miamna Central Forcing Asina Mahaki Praja Miambo Thamoi Sengna Ngak Seli Haina Kai Kumnagani Central Force Amadi Kuki terrorist Kangbu Singna Lotuna Raga Narolda Changsal Lagliba Kuki terrorist Sing Miamna Uki Kankibadagi Micham Miam Ngagnabani Haibadu Security Advisor na Sierra Lowraga Security Force ke Awangbat Thakta Strategic Operation Group SOG ki Mifam Kauribasi Kadai Pawba Thamoi Sengna Micham Miambo Ngak Sengadagi Haibasi Miamna Thajaningai Oide Hairi Maramasina India Langakna Manipur gi Miambo Mahuksagi Asengba citizen ama oina Ikai Kumnabirabadi Asigumba Proxy War gi Thong Asi Kudakta Lepiyu Hauzik Thokliba Irang Asi Central Langak Amadi State Langak Anina Atuba Matamda Loisilu Haina Kokomi gi Maikaidagi Taksilakli Maka tarakpa pawda Kuki Militant Chamapan Changlakpagi Wafam Aronba Drama Oigadoribra Militant Chamapan Changlakpa Kuldeep na Chume Haikhragasu Lanmee Nadi Khanglamdre Myanmar dagi Kuki Militant Chamapan Manipur da Changsinkre haiba wafam asi kanagumba kharagi aronba drama oigadoribara haibagi wafam lagle Kuki Militant Chamapan Manipur da changlakre haina Security Advisor Kuldeep Singna Chume Haikhragasu Lanmee Nadi Khanglamdre Hindu Pawse da pongba paw amada Spire Corps Indian Army na X ta thagalakpa post amaki mutung inna Manipur da Myanmar dagi Kuki Militant Chamapan Changsilakre haina thamkhiba asigi matangda chapchaba wafamsing khanganbinaba Bharat Lanmee na Security Advisor Kuldeep Singha da hanglakre pawse asi da hai Spire Corps Indian Army na X ta thagalakpa post amaki mutung inna Security Advisor na thamkhiba wafam asi security gi miyengda yamna maru oi maram aduna mangjongna na section tawrangsing lokhatnabagi damak marik chumbo wafamsing Indian Army da khanghanbiyu defense tagi phangba pawgi matung innadi Hauzik Pawbagi oinadi asigumba makhalgi input sing Khanghalakpa Laitri Ngamkai Paring Ngakpugi Thabak asi Indian Army gi operation makada Lairiba Assam Rifles na Satharibani Panba Yabadi Chatliba Tha asigi kunda Pawmi Singa Unabada Manipur gi Security Advisor Kuldeep Singna haiki Myanmar dagi Kuki Militant Khulai Ningthina Matik Chana Paiba Chamapan Manipur da changlakre loinana September 19 aduwaida drone attack chatharakani haiba wafam ama intelligence ki input oina lakliba asi Sada Chama Achumba Oigani Lowi Mahangna Makhata na haiki training ningthina Tauraba Kuki Militant Chamapan State asida changlaktuna miyoi kuntra na chaba section sing khaidoklaga attack chathanaba sem sari haiba wafam asi tongan ba intelligence ki input sing dagi phangi maram asina masibu chapchana thengnanaba security force singi maikaidagi su thorang punamak paikhatle tha asigi taranipal da chief secretary ki office ta security advisor masamangna chair logduna Strategic Operation Group meeting pangthokre mifam aduda state asida hauzik mathau tawriba Assam Rifles CRPF BSF Indian Army Manipur Police amadi Home Commissioner Pawba yawba security agency sing asigi makok thongba luchingba sing saruk yakhi mifam aduda Handak Kuki Militant singna drone gi bomb thadaduna attack chatharakhiba amadi missile kapsilakpana singba anoba lalong kaya amadi masibu thengnanaba matangda marik chumba khana nainaki Kuki Militant Chamapan changlakre hairiba asi amna lobaga loinana singi
district mangada high alert lauthokuna security forcing sem saduna lehenkre militant singna movement ama hek toropada modubu chap manana thengnanaba thoksil paikhatle Indian Army Assam Rifle amadi CRPF ki drone thengnanaba khulai matik chana leire masigi sumathakta handak dronam kauba drone jam taunaba nomai camerasu leiduna mathok toba horabani hauji phawbada drone 13 rom jam tawkhre mahangna makhata na hai militant singi thabak thong sing thingnanaba lenga ki leiriba intelligence agency khodimak chungsin aduna thabak tominanaba khanakhre loinana singda missile sariba drone ge equipment sing puthok pusin tawba militant singi supply line thingnabagi thabak phawba paikhatle irang asi hek thorakpadagi hauji phawbada bunker chamari humpunipal thukai tha asigi amada Imphal West District ki Koktrukta militant singna drone dagi bomb thadaduna attack torakpa aduda NIA da sinakhre makhata na kupna thijinnaba amadi maral leiba sing phananaba mari leinaba agency singa khuchamnaraga honaragani Manipur gi irang asiga mari leinana haujik phawbada miyoi chamanga yankhai phagat pangamkhre adubu mi phabagi chang asi singdagi tampakna heli asi security force na operation chathabada singdadi umang wangong amadi lokna singba marang kaina leibana khudongcha daba kaya mayokna bagini adubu tampaktadi masigi khudongcha daba asi leitabanina operation tawbada laibadagi mi phabagi masing khara helibani adum oinamak singdasu central agency singna kanna honaduna angamba thakta operation chathari handak moirangda kapsilakiba missile aduga kaptriba missile ama phagat pangamle loinana kapkhraba missile ahum amasu phagatle adum oinamak hojik phawbagi oinadi khulai asibu sariba factory makti yoksinba ngamdri manu makhata na hai state asidagi lakhiba khulai lising taruk rom adugi manungda hojik phawbada khulai lising ani chatruk rom phagat pangamle adubu phagatliba khulai sing asigi manungda state ki armory dagi lakhiba khulai di lising ama chani rom tani adubu lemhauriba khulai lising amaga chamri rom asidi armory dagi lakhiba natte masigi manungda chanipan amadi sophisticated weapons ngakteni loinana lemhauriba chatruk rom asina double barrel single barrel amadi pompina singmasing ni hari handak Myanmar macha ama Chandel district ki Molchang police station na konba mafam amadagi phagat pangamkhiba adu hojik foreigner act ki makhada phaduna thamli adubu mahak asi KNAB kadarni amadi Indiana khulai lalonba lakpani haibagi input kaya amasu phangi maram asina mahak makhata na kupna thijinnaba mahaki mathakta lokhotpa yaba action lokhotkani Manipur da thokliba wathok asigi matangda CPI PC Nayar koba Assam Rifles ki hanagi DG oiramba mioi aduna phongdokliba wafam adu mahak masagi oiba lanai wakhalon aduni masina government natraga security agency amataga mari leinade loinana official oina loba yapo wafam sunnate Manipur bu tangdu leitaba lamdam ama ohennaba security force na lepa leitana honari makhata nasu honakigani matam gi oina security advisor masamak yauna security official singa chief minister N Birenga freebing pinaduna hongdoklakliba phibam sing asigi matangda paw tamli athubada state asigi irang laksinaba tangdu leitaba lamdam ama oirakani haibagi thajaba lei hairi makha tarakpa pawda Myanmar da 3D drone sijinarakpada nungnangba hengalakli Myanmar da military junta gi mayokta akanma lal horiba lebak adugi laloba sing amasung resistance force singna 3D printed drone sijinarakpadagi Manipur da thokliba irang asida chauna nungnangba hengalale Northeast live na report tawbagi matung inna haukiba April thada anti military resistance group singna junta gi makok thongba luchingbagi yum military headquarter amasung asoba military air base singda target torokpadagi military junta gi luchingba singna chauna chaitheng piki national unity government na kamikaze drone kunipal sijinaraga Myanmar gi junta gi makok men onglangi yum military headquarter amasung junta gi air base da target torokli bom puba ngamba drone sing asi ayambana kamikazo drone singni amasung makogi target aduda landarakpa matungda masa matanda thugaijai drone makal asibo nakal amaromda suicide drone hairagasu khangnei maka tarakpa pawda Manipur banana republic natte haiba PM na khangadabani Dr Bimol tokaiba lengaki matangda BJP gi MLA sing marai ani longli
Manipur baba banana republic nati haiba Prime Minister Narendra Modi ne khanggadabani tokhaiba lenga ki matangda BJP gi MLA sing marai ani longi haina Congress MP Dr. Angomcha Bimol Akoijamna phongdokre PTI da piba interview amada Angomcha Bimol Akoijamna haiki Manipur da achobu wathok oidiba tokhaiba lenga ki matangda BJP gi MLA sing marai ani longli Prime Minister Narendra Modi na mahaki MLA sing amadi minister singda Karigidamagta India da asigumba thodok sing asi thogalibano haina hangdabano Karigumba thodok asi thoganba yaroi haiba kari akaiba leibage Manipur gi phibam asibu laksinabagi matangda Prime Minister Narendra Modi na lochingba lengak asina chathariba thong asi yaningdaba phongdokhi mahakna hai Karigumba phibam asi Uttar Pradesh da tholamlabadi asi yongna sangthahallamloi Manipur da Central Force lising humpurom station tawduna thamjiliba asi sijinaraga center na Manipur da thokliba irang asi yongna sangthadana thinglamgadabani karigumba thong asi Uttar Pradesh Bihar Rajasthan amsung Madhya Pradesh da thoklamba tarbadi center na masi makha sangthana chathahallamgadra haina hanglabadi mi ayambana sangthahallamloi khumlakani mahakna hai Manipur da irang asi kumja lisingani kulumloi mi ahumdagi hauna maitei singna scheduled tribe list da Scheduled tribe status talakpagi mayokta singi district singda chatkiba solidarity rally amadagi haurakibani irang asigi miyoi chani kun hena sikrabani Manipur da haujik oiriba irang asigi matangda mahakna hai center na issue asi Manipur lengakta sinna thoklaga lairi loinana BJP gi MLA singi marakta tokhaiba lengak tanbagi wafam asi marai ani longna wangangli Prime Minister Narendra Modi na asigumba irang asi India manungda thoganba yaroi haina haifum thoi Manipur asi banana republic ki saruk ama oikide asigumba asi amuk hana thoganba yaroi haina wari sadokpada kari akaiba leibage hangki makha tarakpa pauda home guard personnel singi committee gi member hapnaba seniority list thoknaba high court na order thokre Manipur High Court ki Justice S Guneswari bench na tha asigi tara mapalda home guard personnel singi damak Manipur lengak na semkiba committee gi member watlaga leiriba adu tha ahumgi manungda hapjingadabani loinana seniority list su tha tarukki manungda losingadabani haina order thokiba adu Manipur Home Guard Employee Welfare Association na Imphal gi maikeidagi thagatpa phongdoragli Luang sangbamda leiba association asigi office da ngasi pawmi singa unabada association asigi president Y Mangi na hai home guard asi lingkhatkiba chahi humpu hele asuk sanglaba matam asida home guard ki oiba record amata mari leinaba commandant singi office da leite maram aduna association asina kumja lisingani tara tarukta commandant general da Manipur da leiriba home guard personnel singi matangda seniority list ama lengakna thambiyu haina si ama thaki matam aduda kumja lisingani tara taruki December tarukta miyoi tarukna saba committee ama semle haina order thoki committee adugi thabak asi numit tara mangani gi manungda makoina khonggatpa report adu lengakta pisingadabani adubu Thabak oina onthorakpadagi kumja lisingani kulumdoi me mangada amuk nauhona na che ama thajinki madu phawba thabakta onthokpiraktabadagi High Court of Manipur da oina thagatkibani home guard personnel gi yaifanaba High Court na directive ama pirakpa asi yamna thagatningai ni mahana makhata na hai Manipur da leiriba home guard personnel sing asi lising ani khak lei masida India lengakna guideline matung innadi lising ahum leifam thokpani haina lori leiribani Haujik phawba commandant general ama leitaba haibasi yamna laibak thibani masina maram oiraga ngasi phawba phangpham thokpa khudongchaba amata phangdana leiri athubada home guard personnel singi yaifanaba miyeng changbiyu haina su makha tari makha tarakpa pawda center amadi state lengangna transparency leina thabak tawrabadi irang sigi waroisin purakani Center amadi state lengangna transparency leina thabak tawrabadi matam sangna thengnariba tangdu leitadaba phibam asigi waroisin purakpa ngamgani haina Dana Manjuri University ki hanagi Vice Chancellor Professor N. Ras Mohan phongdokre National Research Center NRC Manipur na sinduna ngasi Kanchipur da leiba Naurem Sana Jawba Public Library Hall da pangthokiba Arambam Noni amasung Sapam Delikumar na iba Ethnicity and Geopolitics Ramifications on Northeast India haina mingthonba lairik ama phongbugi toromda Professor N. Ras Mohan hai Haujik oiriba Manipur gi phibam masida ethnicity amadi geopolitics ki wakhalon ningthina khangba mathau tare khanbadagi lamdam masigi akhang hai singe wakhalon adu NRC na khomjillaga lairik asi puthorokpani ngasi phongliba lairik asi haujik Manipur da thokliba irang asiga su yamna chanaba amadi tungi lambi da su yamna kanagadaba
masak thokpa lairik ama oigani thajai ima lebak kanba haibasida isagi puwari nat chatnabi geography amadi Manipur gi lairiba top topa masak sing asi ningthina khangba tangai fade lamdam asigi tangdu leta daba phibam asina academic ki lamda chauna akaiba pire lebak ama chakotpada maru oiribasi education sector ni education da human resource seng modoribani human resource pariba makai lebak adugi mapanga kanba chakotpa lebak ama oigadoribani maram aduna irang asi athuba matamda loisilaga lamdam asigi hanagi tangdu leitaba lamdam ama oinaba center amadi state langang no honaba mathau tai haiki thorom aduga mari leinana NRC Manipur gi President TH Ajit Nahai sahi cha kaya dagi ingna signal leminaraklaba purup cha kaya gi marakta mot manadaba kaya lerakpadagi ngasi nungaitaba thokdok kaya thokpa asi nungaitaba phawi asigumba thokdok sing asi thorakpadagi tangai fadana ngasi lairik asi phongbani lengak asina tha 13 suraklaba irang asi loisinba ngamdaba haibasi laibok thibani oirakleba Manipur gi phibam asida lengak asina ngaihak ngaihaki oiba wakhalon phongdoktuna leiba asina miyamna thajaba ngamlaktabani asiguma matang asida miyamda lengakta kari pressure pigadage haiba khanadaba yaraktre Kuki terrorist singna ngasi chathariba hingsagi tokdok sing asi iramdam asigi aruba phibam amada leire masi phawbada India lengakna tumina laisinba asina India gi lengak khut yaurabra haibasi achobo wahang ama oire hainasu mahakna makha taki makha tarakpa pawda aeroplane gi atongman handhanaba taksinkhre Haujik Manipur da lan gi awaba chaiting nangliba amadi achoba economic crisis ama mayok nariba asigidamak India gi tongan ba loisang amadi mari leinaba miyoi singda loni singi loan kopi naba amadi aeroplane gi atongmal hanthabinaba MMT UK delegation amana haktengnana unaduna taksinkhre haina loop asigi cherol amana phongdorali cherol asina makatan hai MMT UK delegation team asina Reserve Bank of India da pisin khipa memorandum amada Haujik Manipur da Thokliba irang asina maram oiduna achoba economic crisis ama mayoknare business industry amadi company macha tawjaramba pumnamaksu kangkhong chaiduna chalaiba ngamnadre agriculture sector da su chathaba chaitheng pire pochaigi mamalsu atia pakna wangkhatle lengak amasung banking loan loruba singsu sendoi selep yauna singatpa ngambagi lambi amada leitre haina hajakre masigi mathakta law singidama ahenba economy package ama piba mathau tare loinana haujik leiriba tax amasung GST asi state ki haujik oiriba sel thongi piba masigi tax amasung GST loba haibasi lamdam asigi employee amadi business industry macha tawjariba singda achoba chaitheng amadi polum piduna leiri finance ministry na Manipur gi sel thongi pibam phagatnaba chanaba khongthang pikhat lokat pinaba haijabaga loinana ahenba economy package ama piba mathau tare haina taksinki Chairperson National Commission for Minorities na haijakhiba warol amada Manipur asi India gi awang nongpok lamdamda leiba chathok chasingi pambam maru oina aeroplane khaktana oiriba lamdamni haujik lan asina maram oiduna national highway singda chathok chasin amasung hingmada changba polam sing pusilakpada achoba awaba ama oiri lan asina maram oiduna chathok chasin yadriba sigi mathakta lambi thongi phibam su aduki matik phatre Pumna maksi yengbiraga National Commission asina mari leinaba civil aviation amasung ministry da lamdam asigi hojik lauriba aeroplane gi bhara gi chang asi subsidized rate hanthaduna khudongchaba ama pibiu haijaki loinana lamdam asigi mapal lamda mahai masin tamliba ana layeng nabagi damak chatta yadaba kaya asida aeroplane lambi asi natana atopa pambai leite Indiana Manipur sing asibu India gi citizen ama oina khanbirabadi thong manana hingminaba amadi laiminabagi thoksil adu paikhat piu haina su makata na phongdorakli makata rakpa pawda maitei amadi maitei pangal gi mari thugaina ba audio viral ohelakpa mathong huktaba thawongni fox Iramda masibu ngaknaba honabada pambom tingliba maitei amadi maitei pangal anigi marakta lainariba maribu yaikhai thugainaba mawongda audio ama viral ohelakpa asi mathong huktaba thawongni haina Federation of Civil Society Organization Fox amadi chatminariba loop 13 na nungnangba phongdokre kawada leiba Fox ki mayai loisangda tungan ba loop 13 ki pomising yauna pangthokpa pawgi mifam amada Fox ki General Secretary Angom Punil Kumar Nahai tha asigi tara Nepal da social media gi platform da maitei amadi maitei pangal ani gi marakta lainariba mari asi thugainaba audio ama viral ohelakpa asi phurup ani asigi marakta singsep thanaba sinbani maitei pangal sing asi sahi cha kaya gi mamangdagi maitei singa amata oina laiminaraklabani sahi taret khundakiba matam 1998
1938 Anglo Manipur War da amata oina lepminaduna pambom tingminakibani lebak asigi haujik oiriba kari thokadage khangdaba asida asigumba audio thadoktuna viral oheliba asi yamna mathong huktabagi thabakni government nasu asigumba thabak chathariba asi maitai laktagi oirasu pangal maitai pangal laktagi oirasu thidok matik chaba thabak lokhotpiu haiki maitai pangal laktasu asigumba thabak asina thamoi sokpa yauramba leirabasu thambiraganu aikoi maitai pangalgi puwari khangba mathau tai academic syllabus ta hapagi tambiba mathau su tare puwari khangdabana asigumba mathong hoktaba thabak asi chathaba oigani lebak asi khangdabana asigumba mathong hoktaba thabak asi chatharakpani lebak asigi hojik mayoknariba lal asida su maitai pangal singna pambom tinglibani haiba khangba mathau tai tunglam chata Manipur sotha haunaba sinbagi mahuta chawkhatnaba oina honaminasi haiki pawgi mifam maduda saruk yakiba Manipur Muslim Welfare Organization MMWO gi president Bolboy Khori mayum na hai maitai amasung maitai pangal anigi nungsinaba thajanaba manganaba honaroisi khanghodabadagi lanai gi interest ta oiragasu kanagumbagi ithildagi oiragasu tungdadi asigumba asi thadokpi asigumba thabak tawba asi thadokpiyu maitai pangal asi 15 suba century gi matamdagi nungsi chanana khunda leitaminaduna laklabani karigumba matamda thadoknaba yaroidaba mari asida mapangi asaba nungsitki chawum yahelloisi haiki makha tarakpa pawda khaibung tanaba yaba CM gi wafam handou hairoki miyam gi chief minister ni haina leiriba chief minister N Birena lebak kaiba yaba mohongda thobal wangjing amasung hairok haina khaidoktuna lebak miyamda lana uhannaba wafam kaya phongdokiba adu hairoki miyamna yaba ngamloi wafam asi atuba matamda handokadabani haina hairoki miyamna warep lawkhre chief minister na phongdokiba wafam adugi mayokta hairok apunba club amadi hairok apunba maira paibi anina sinduna hairok part 2 Laikol Community Hall da ngasi pangthokiba miyamgi oiba mifam amada mathaki warep sing asi lokibani mifam aduda lokiba warep sing aduda chief minister na phongthokiba wafam aduna Manipur gi luraba tanfam asida aikoi maselgi marakta khaibung tanaba honarakpani haina lowbaga loinana wafam asi mahairoki miyamna yaba ngamloi amadi athubada withdraw tawgadabani Manipur da chatarakliba tha 13 suraklaba irang asi state amadi center lengangna athuba matamda loisinbiu hauji mayum makai mai thadok pikarbadagi lanjena duna leiriba miyam athuba matamda mayumda hanjalan biu haiba warepsu miyam amata oina lawki miyamgi mifam aduda saruk yakiba wangang loi singna hai Manipur gi chief minister ama oiraga hairok wangjing amadi thawalgi miyambu karisu leitana ngang sakiba adu hairoki miyamna yaba ngamloi lal asi hek haurakpadagi Manipur gi dama hairoki miyamna ahing tumdaba makai honariba mayam asi karisu leitana khanbagi mawngni mahakna Manipur bu lusingba haitraga lamda taishinduna aikoi khana hanaba silibra hairaduna maitai aikoina sikraga kanda kadaida CM oigadoribano Kuki da oige haribra hainasu hangki